Hospitalda Sayonbu trolleyda haptuna operation tawnabagidamak pusilli. Paimiyon kapna Sayonbu inba adu yawrami. Kaino dada, nang natawbase. Nang kasu tawbu yaruye dada. Doktor duna, ibema, sidagidi nangdi changba yarare. Chair sida phajana phamlamuse. Paimiyon kapna. Doktor, dada kasu tawhan pikanu ko. Tawrasi, sida ningthina phamlamu. Doktor du operation tawpham room duda prep changki. Ipajisu, aina matam kuina nangbu ningjabase. Tasengbamak oirakati dadabu kasu tawhan pikanu ko. Makut ani du lonaduna khutum tasillaga mamit uisinaduna kapna isorbu chena khurum jarami. Tanja duda rasoisu prep hospital duda chenchila ami. Nauba paimiyon ubada. Ichan, madi kayam kuri pusin kiba. Paimiyon, mapi adu taythoktuna non khalai. Pusin kibada ngaibani dada. Ay sutokong khagdana laybani. Rasna, hera, miusitaba. Kanano khangbra mido ichan. Nang masakhang haubra. Wahang adu tabada, paimiyon, hena, makhol thok na kablagle. Ichan, adumain taw gano se. Dada kasu tawroy. Ma kasu tawroy ba? Dada, ngasi thokli base. Aina thokhan mangagtane. Aigi maram ki dada se oba phamda tabane. Rasna, kaino, ichan nang na hairi daba. Paimiyon, directly ba mapi adu taythoktuna thokriba thawdok khudingmak amata chithadana lirami. Nikhil na, hera bai. Adoy thumikakto amta hana loisilusi. Miyusitaba saradana. Paimiyon na, dada, ayam pakat bane. Ay to phom khangta bane hoji. Rasna, kaisu tawrese, pakat kano. Nang supung thenglani, yumda pakat naramlani. Hanaba tawrodana. Ay dada operation loiba phau lepike. Kaisu tawbiroye. Thajaga biren gasu hospital da pakat na chelaklami. Thaja pakat na. Ras, karino, noi na hoji phone tawrami da. Ay khoi sayondi, kadai chatkre. Rasna, ima, pakat pikino, kaisu tawroy, operation suloidri, pusin kiba kuidri male. Biren sauna, aigi chada asumna tawba, hera, miusitaba, kanano masakhangbra, ay tawge. Paimiyon na, baba, ay, haige tawri kanda doktor su thoglai. Biren, doktor gi manakta prep changlai. Doktor, ichagi phibambu kamdawbirage. Doktor duna, sargi cha oibirabra. Mani doktor, aigi hepok chabai chani. Sir, haujikti khudong thiba amata lairaroi. Nongmai maru ama heartagi inch ani khara watakna panbani. Haujikti nongmai maru dusu lokthokre. Khitang changsilamnadi khudong thiba nang namdawni. Pakhatnaramba mayamdudi kharadi safanare. Biren, doktor gi makhutta soktuna. Thank you doctor. Thank you so much. Most welcome. Ada, haujik makidi gyan la haudri. Aina special water pusinaba hairam labani. Ado sir, aigi room phawda ngakta lakpiyu. Angang se pusilam laga. Hoi, soidana lakjage doctor. Paimiyon, Sayonbu kaisu tawraroi haibaduda masado harabu pokjarami. Sayonbu amuktangdi yengjaningli. Adubu mama mapa laibanina hek haibasu ngamlamde. Thaja paimiyon bu yengduna. Ibemadi ngasaidagi wasu ngangde. Ichadi kaidagino. Paimiyon mapidu taythoktuna. Ima, eke samthongdagi oibane. Mingna paimiyon kaubiye. Ichagi khonjel sidi tribe mali. Ke samthong kabui khundagi ni ima. Ichagi maithong se hek yengbadadi aidi maitai oiraboi ninglure. Adugini sound ko ibema. Saubideda ima adugidi mayamna suloina haipane. Naubana, ichan, nang su thenglani, aikhoi thilam lagi, pung sumari tare. Dada, ai ma, thajana, thilalo, nabung dehe. Ichana, nang dada se, hospital phok sena birak pase, ima yamna haraure. Ima, adum na haikano, ai nungai bidiye. Phare, nabung singda thilalo,
ꯄꯨꯡꯁꯨ ꯊꯦꯡꯂꯦ ꯌꯨꯝꯗꯁꯨ ꯄꯥꯈꯠꯅꯔꯝꯂꯅꯤ ꯔꯥꯖꯅ ꯅꯥꯎꯕ ꯅꯪ ꯈꯔ ꯊꯤꯟꯕꯤꯔꯨꯔꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯃꯁꯦ ꯁꯪꯍꯧꯔꯒꯦ ꯏꯆꯟ ꯂꯥꯛꯑꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯄꯤꯒꯦꯀꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯄꯩꯃꯤꯌꯣꯟ ꯑꯃꯨꯛꯇꯪꯗꯤ ꯁꯥꯌꯣꯟꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯖꯅꯤꯡꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯌꯥꯅꯤꯡꯗ ꯍꯜꯂꯝꯃꯤ ꯅꯥꯎꯕꯅ ꯏꯆꯟ ꯅꯪ ꯗꯥ ꯁꯥꯌꯣꯟꯁꯦ ꯃꯕꯨꯛ ꯐꯕ꯭ꯔꯥ ꯀꯅꯥꯔꯥ ꯗꯥ ꯁꯥꯌꯣꯟ ꯍꯥꯏꯕꯗꯤ ꯍꯩꯃꯥ ꯅꯪ ꯗꯥ ꯁꯥꯌꯣꯟꯕꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯗꯗꯥ ꯗꯥ ꯁꯥꯌꯣꯟ ꯍꯥꯏꯕꯕꯨ ꯀꯅꯥ ꯑꯣꯏꯕꯅꯣ ꯑꯩꯗꯤ ꯈꯪꯗꯕꯅꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯣꯛꯍꯧꯔꯤꯗꯣ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥꯅꯦ ꯄꯩꯃꯤꯌꯣꯟ ꯉꯛꯅ ꯃꯥꯕꯨ ꯁꯥꯌꯣꯟ ꯀꯧꯕ꯭ꯔꯥ ꯑꯩꯗꯤꯀꯣ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯗꯕꯅꯦ ꯐꯣꯟꯗꯁꯨ ꯗꯗꯥ ꯈꯛ ꯑꯗꯨꯝ ꯀꯧꯕ ꯈꯨꯂꯣꯏꯅ ꯆꯨꯝꯃꯤꯅꯦ ꯋꯥꯔꯤꯒꯗꯤ ꯁꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯝꯗꯧꯒꯦ ꯅꯨꯡꯉꯥꯏꯕꯅꯦ ꯃꯦꯁꯦꯁꯀꯥꯁꯦ ꯊꯥꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯩꯁꯥꯝꯊꯣꯡ ꯑꯗꯨ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯗꯗꯥ ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯌꯣ ꯈꯨꯟꯒꯤ ꯒꯦꯠ ꯃꯄꯥꯗ ꯈꯥꯝꯕꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕ ꯈꯨꯟꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯐꯥꯠꯇ꯭ꯔꯤꯀꯥꯟꯗ ꯈꯥꯝꯂꯝꯃꯤ ꯄꯩꯃꯤꯌꯣꯟ ꯀꯨꯝꯊꯗꯨꯅ ꯑꯗꯨꯗꯤ ꯗꯗꯥ ꯑꯩ ꯂꯩꯍꯧꯕꯤꯒꯦꯀꯣ ꯗꯗꯥ ꯑꯃꯨꯛ ꯆꯠꯄꯤꯌꯣ ꯍꯣꯏ ꯐꯖꯅ ꯆꯪꯉꯣ ꯏꯆꯟꯁꯤꯗꯤ ꯄꯩꯃꯤꯌꯣꯟꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯁꯤꯎꯅ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯐꯣꯟꯁꯨ ꯆꯠꯄꯤꯗꯦ ꯊꯦꯡꯁꯨ ꯊꯦꯡꯄꯅꯦ ꯑꯃ ꯐꯣꯟꯗꯣ ꯅꯦꯠꯋꯥꯛ ꯌꯥꯗꯕꯅꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯀꯩꯅꯣꯝꯃ ꯂꯧꯕ ꯆꯠꯄꯅꯦ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯑꯄꯥꯗꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨ ꯑꯩ ꯏꯊꯟꯇ ꯃꯀꯣꯛ ꯉꯥꯎꯔꯦ ꯍꯣꯏ ꯑꯃ ꯄꯩꯃꯤꯌꯣꯟ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨ ꯊꯤꯔꯝꯃꯤ ꯃꯄꯥꯅ ꯄꯩꯃꯤ ꯅꯪꯒꯤ ꯃꯦꯗꯤꯀꯦꯜ ꯐꯣꯔꯝ ꯊꯥꯔꯕꯅꯦ ꯑꯗ ꯅꯪꯒꯤꯗꯨꯁꯨ ꯑꯩꯅ ꯂꯧꯔꯛꯑꯦ ꯑꯄꯥ ꯑꯦꯛꯖꯥꯝꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯅꯤ ꯍꯥꯏꯒꯦ ꯃꯦ ꯐꯥꯔꯁꯠ ꯋꯤꯛꯇ ꯇꯥꯒꯗꯕ ꯃꯥꯟꯕꯅꯦ ꯑꯗꯣ ꯅꯪ ꯐꯣꯔꯝꯗꯣ ꯄꯥꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯑꯃꯅ ꯅꯪ ꯍꯣꯇꯦꯜ ꯐꯥꯎꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯑꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯄꯥꯒꯤ ꯑꯁꯥ ꯊꯨꯒꯥꯏꯒꯅꯨꯀꯣ ꯑꯄꯥ ꯑꯩ ꯑꯄꯥꯅ ꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯒꯅꯤꯌꯦ ꯁꯣꯏꯗꯅ ꯐꯔꯦ ꯑꯄꯥ ꯆꯠꯄꯤꯒꯦꯀꯣ ꯃꯄꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯄꯩꯃꯤꯌꯣꯟ ꯐꯣꯔꯝꯗꯣ ꯍꯥꯏꯐꯦꯠ ꯍꯩꯅꯤꯡꯗꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯦꯕꯜꯗ ꯊꯅꯝꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯗꯗꯥꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩꯒꯤꯗꯃꯛ ꯃꯥ ꯑꯋꯥꯐꯝꯗ ꯇꯥꯔꯦꯀꯣ ꯅꯍꯥꯟꯃꯨꯛꯁꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯁꯤꯅ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯄꯩꯃꯤꯌꯣꯟ ꯃꯄꯤꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯗꯗꯥ ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗꯒꯤ ꯑꯗꯨꯝ ꯀꯟꯕꯤꯀꯣ ꯅꯪ ꯂꯩꯕꯅ ꯑꯩ ꯂꯩꯕꯅꯤꯀꯣ ꯗꯗꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯥꯌꯣꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯝꯃꯤ ꯕꯤꯔꯦꯟꯅ ꯏꯕꯨꯡꯉꯣ ꯏꯄꯥꯗ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯇꯥꯛꯑꯣ ꯏꯄꯥ ꯇꯧꯒꯦ ꯃꯣꯏꯅ ꯏꯆꯥꯗ ꯁꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯁꯥꯌꯣꯟ ꯇꯞꯅ ꯕꯕꯥ ꯑꯩ ꯃꯁꯛꯁꯤꯡꯗꯣ ꯀꯅꯥꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯁꯥꯎꯅꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯕꯤꯔꯦꯟꯅ ꯅꯪꯅ ꯆꯤꯡꯅꯕ ꯃꯤꯁꯛꯀꯗꯤ ꯂꯩꯕ꯭ꯔꯥ ꯕꯥ ꯇꯣꯛꯑꯁꯤꯗ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕꯁꯤꯕꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏꯁꯦ ꯑꯗꯨꯒꯤꯕꯨ ꯊꯥꯖ ꯁꯥꯎꯔꯞꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨꯅꯦ ꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯏꯃꯥꯗꯤ ꯀꯔꯝ ꯂꯩꯔꯝꯅꯦ ꯅꯪꯅ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯏꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕꯅꯦ ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯏꯃꯥ ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯒꯅꯨꯀꯣ ꯕꯤꯔꯦꯟꯅ ꯐꯔꯦꯁꯦ ꯑꯩ ꯌꯨꯝꯐꯥꯎꯗ ꯍꯜꯂꯨꯒꯦ ꯍꯣꯔꯦꯟ ꯂꯦꯛꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯧꯔꯨꯒꯦ ꯅꯪꯒꯤ ꯀꯩꯀꯩ ꯄꯨꯔꯛꯎꯒꯦ ꯅꯥꯎꯕꯅ ꯕꯕꯥ ꯂꯦꯛꯄꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯛꯑꯁꯨ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯌꯥꯔꯗ꯭ꯔꯅꯦ ꯔꯥꯖꯅ ꯌꯥꯅꯤꯌꯦ ꯕꯕꯥ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯒ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯔꯦ ꯊꯥꯖꯅ ꯃꯣꯏꯕꯥ ꯉꯥꯏꯕꯤꯈꯣ ꯑꯩꯗꯤ ꯏꯁꯤꯡ ꯂꯩꯔꯛꯄ ꯀꯥꯎꯔꯦ ꯊꯣꯛꯃꯤꯟꯅꯔꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯕꯤꯔꯦꯟꯒ ꯊꯥꯖꯒ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯥꯖꯅ ꯃꯤꯅꯥꯏ ꯀꯩꯅꯣ ꯅꯪꯅ ꯕꯕꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯤꯗꯣ ꯁꯥꯌꯣꯟꯅ ꯀꯩ ꯑꯁꯦꯡꯕꯅꯣ ꯍꯥꯏꯁꯦ ꯅꯤꯈꯤꯜꯅ ꯋꯥ ꯂꯣꯜꯂꯛꯀꯅꯨ ꯄꯩꯃꯤꯌꯣꯟꯅ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯝꯂꯕꯅꯤ
nang moina anabada phurakani. Sayon tapna. Bhai, kes paloni. Maram thigalakpada ma adum chenani. Angang dugi kokta adum basingda habanindi. Naubana. Adu baba, usitribada parama di tamiba yaidana. Minister machane kainaga mukjariba thumikakto. As, yareba. Aina saugadra hairaga noine saulere. Ibo nang haibide hainu he. Anaba phuhaide leitabani. Anam yam kanbramo. Sayona. Ada, paimiyondi kashi tawkidaba natra. Naubana. Hona naina thinjaram labani kashi tawre itaimado. Sayon nokmi. Nakoi suba jat. Mathangi numitni paimiyon tifin achauba amada kai no haplaga thoglai. Laisiuna. Nangti tifin achaubadu coaching chatpada kaidau puriba. Paimiyona. Aika yam luna tinaba imanabi ama leibane. Mana chaningi haipaduda henjang khara pubane. Phare phajana chatluko. Oh ma, ai chatle. Paimiyon coaching mafamda laktuna changfamda Thoibi bu ngaiduna leirami. Thoibi na. Nang de da kaidoriba changase lao. Thoibi ngai ko. Thoibi gari do khamduna kaidorage. Paimiyon tapna. Ai nangonda request amda tawjage. Kari no hairo request amuk haidrasu. Ibani ko rimstane anapa amta hangminaruse. Kana nariba. Paimiyon ki tifin duda amuk yengi. Aduna kaino amo. Horen khango ba ngasi tangti aina haipiya piyo ba se Thoibi please. Hoi lao. Asumna Thoibi ga paimiyon ga rimsta laklami. Sayona leiriba room du tamna changlakli. Paimiyona. Dada. Sayon ga thajaga su ontorai. Thajana. Ibe madi ngarang la ambadu natra. Paimiyon ikaina. Mani ima. Ngasi dadage anaba hangpalak pane. Lao, chango, sida phamula. Thoibi ga paimiyon ga changlak tuna phamli. Dada, nabu khara pharaba. Sayona. Khara nate, pura phareda. Adu dada, sina agi best friend oipane. Thoibi kauba. Sayon Thoibi da yengi. Thoibi. Aigina Sayon ba. Thoibi tapna. Dada, aigina Thoibi. Thajana nakhoi leiramko ima cha laurukige. Nang nabung singdusu haujita chatkibani. Mi amta leitre. Ima yani thakningtiye. Yaro khara thakadawni. Ado ima se aina purakpane. Kai chaba yabano di khangte. Aduko aikhoigi san ai baduga oksa aphutpaga loirami ngasidi atai di loiramdri dadana su yam pampa oibani aduna adu hekta purakpa leiriba makhoi ahumdu paimiyon da ngakna yenglai Sayon mamai lukthaduna tapna noi loiradana tawriside thaja nokmi machada amuk yengi phare nabunga ngahak wari saramu ima cha laurkhige Thoibi na Ima, aisa laki. Lao, ima ga chalurase. Sayona. Paimiyon, kaigi na pitari no. Khangte, dadana soktuna gyantada na laibato. Ay kayang pakatli. Dada kay sutaw drasidi hauzikti. Dada, ay siyang patte ko. Ay kita mag dada se. Ada mag awa patay. Kanana patte hari ba? Mina hay pite. Aina khangjabane. Tariba pido amukta taitroksagena. Aina taitrokanu haibra. Yaroi haina khamlakladi. Aigi khutna taitroktakai adumak tahanbasigi maram khangbidabra. Khangna khangsinadabra. Paimiyon. Kai haike. Tariba pise amukta taitrokeko. Sayon paimiyon gi mitludagi tarakliba pi adu makhutna tamna taitrokpiri. Punsikisu taitrokpa ngamloidaba oiradi taitrokpikano. Tarakliba pisina aroiba oihalagi. Yamna taitrokpat pamtabra
ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯇꯩꯊꯣꯛꯍꯟꯅꯤ ꯍꯥꯏꯔꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯥꯁꯅꯨ. ꯇꯩꯊꯣꯛꯄꯗ ꯅꯪ ꯋꯥꯏ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯤ. ꯄꯥꯏꯃꯤꯌꯣꯟ. ꯑꯃꯅ ꯑꯃꯗ ꯃꯤꯠꯐꯝ ꯍꯣꯡꯅꯗꯦ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯅꯔꯤ. ꯊꯥꯖꯅ. ꯀꯩꯅꯣ ꯅꯣꯏꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯅ ꯀꯣꯛ ꯆꯪꯉꯣ ꯌꯥꯗ꯭ꯔꯣ? ꯔꯥꯖꯅ. ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯂꯣꯏꯕ? ꯑꯩꯅ ꯐꯤꯂꯝ ꯁꯨꯇꯤꯡꯁꯦ ꯌꯥꯝ ꯐ꯭ꯔꯤꯗ ꯇꯧꯋꯦ ꯁꯤꯗꯤ ꯏꯃꯥ ꯂꯩꯇꯕꯩ ꯑꯣꯏꯔꯦ. ꯆꯥ ꯂꯧꯔꯨꯕꯅꯤꯅꯦ ꯅꯆꯟꯁꯤꯡ ꯂꯥꯛꯄꯁꯤꯗ. ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯋꯦꯕꯨ ꯀꯗꯥꯏꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟꯗꯣ ꯀꯥꯟꯁꯤꯟꯒꯦ ꯇꯧꯏ. ꯅꯥꯎꯕꯅ. ꯏꯃꯥ ꯁꯣꯏꯔꯦ. ꯏꯃꯥ ꯍꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯐꯤꯂꯝ ꯅꯠꯇꯦꯕ. ꯌꯦꯡꯉꯁꯨ ꯂꯣꯟꯅ ꯊꯨꯞꯅ ꯌꯦꯡꯒꯗꯕ ꯁꯨꯇꯤꯡꯅꯤ. ꯊꯣꯏꯕꯤ ꯉꯛꯅ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯔꯥꯖꯅ. ꯏꯃꯥ ꯃꯥꯗꯤ ꯀꯅꯥꯅꯣ? ꯉꯔꯥꯡ ꯅꯪꯒꯤ ꯃꯔꯨꯞ ꯄꯨꯈꯠꯄꯤꯔꯛꯄ ꯅꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯅꯦꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ. ꯅꯥꯎꯕꯅ. ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯟ. ꯃꯤꯡꯗꯤ ꯀꯩ ꯀꯧꯋꯦ? ꯊꯣꯏꯕꯤ ꯀꯧꯋꯦ ꯑꯩꯒꯤꯗꯤ. ꯅꯪ ꯅꯃꯥꯟꯅꯕꯤꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯕ꯭ꯔꯣ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯀꯥꯏꯗꯩꯅꯣꯗ ꯅꯨꯄꯥꯒ ꯈꯠꯅꯕꯗ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯕꯅꯤ. ꯊꯥꯖꯅ. ꯉꯁꯤꯈꯛ ꯂꯥꯛꯄ ꯑꯉꯥꯡꯁꯦ ꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦ. ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ. ꯅꯥꯎꯕꯅ. ꯑꯁ ꯏꯃꯥ ꯉꯥꯏ. ꯑꯗꯨꯕꯨ ꯊꯥꯖ ꯆꯪꯈꯤꯕꯅ ꯍꯥꯜꯂꯦ. ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯪꯂꯛꯏ. ꯊꯥꯖꯅ. ꯃꯤ ꯆꯤꯟꯃꯟꯗꯅꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ. ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯁꯦ. ꯁꯦ ꯏꯃꯥ ꯆꯥ ꯍꯥꯏꯔꯛꯀꯦ. ꯉꯥꯡꯅ ꯕꯦꯠꯇꯨꯗ ꯐꯝꯊꯔꯝꯃꯤ. ꯄꯩꯃꯤꯌꯣꯟ ꯁꯥꯌꯣꯟ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯑꯄꯤꯗꯨ ꯇꯩꯊꯣꯛꯂꯤ. ꯄꯩꯃꯤꯌꯣꯟꯅ. ꯏꯃꯥ ꯋꯥꯅꯕꯅꯦ ꯂꯩꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ. ꯔꯥꯖꯅ. ꯄꯩꯃꯤꯌꯣꯟ ꯊꯛꯆꯤꯜꯂꯣ ꯅꯅꯦꯝꯄꯣꯛ ꯏꯃꯥꯅ ꯄꯤꯊꯛꯅꯤꯡ ꯇꯧꯔꯤꯅꯦꯕ. ꯁꯥꯌꯣꯟ ꯔꯥꯖꯇ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯛꯏ. ꯔꯥꯖ ꯃꯤꯠꯆꯤ ꯐꯠ ꯈꯠꯆꯤꯜꯂꯛꯏ. ꯗꯗꯥ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯅꯥꯎꯕꯅ. ꯀꯨꯏꯗ꯭ꯔꯤꯗ ꯐꯤꯂꯝ ꯑꯃ ꯁꯨꯇꯤꯡ ꯀꯟꯅ ꯇꯧꯔꯤꯀꯥꯟꯗ ꯂꯥꯛꯄꯅꯦ. ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯆꯪꯉꯛꯄ ꯐꯔꯛ ꯇꯥꯔꯕ. ꯑꯌꯥ ꯀꯅꯥ ꯅꯝꯍꯧꯕꯅꯣ? ꯑꯩꯁꯨ ꯌꯦꯡꯅꯤꯡꯕꯅꯦ. ꯂꯣꯏꯈ꯭ꯔꯦꯗ ꯁꯨꯇꯤꯡꯒ. ꯀꯌꯥꯗꯤ ꯌꯦꯡ ꯅꯨꯡꯉꯥꯏ. ꯃꯄꯤꯒ ꯇꯩꯊꯣꯛꯅꯕꯗꯣ ꯍꯤꯠ ꯆꯠꯅꯤꯍꯦ. ꯄꯩꯃꯤꯌꯣꯟ ꯆꯥ ꯊꯛꯑꯝꯕꯗꯨ ꯈꯪꯉꯥ ꯍꯥꯏꯔꯝꯃꯤ. ꯊꯣꯏꯕꯤꯅ. ꯄꯩꯃꯤꯌꯣꯟ ꯀꯩꯗꯧꯔꯦ? ꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯃꯤꯌꯣꯟꯒꯤ ꯅꯝꯒꯟꯗ ꯇꯞꯅ ꯊꯥꯔꯝꯃꯤ. ꯊꯥꯖꯅ. ꯅꯈꯣꯏꯁꯤꯗꯤꯀꯣ ꯑꯉꯥꯡꯁꯦ ꯂꯣꯏ ꯍꯥꯔꯦ. ꯅꯥꯎꯕꯅ. ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯀ꯭ꯔꯤꯟꯗ ꯊꯣꯛꯑꯀꯥꯟꯗ ꯌꯦꯡꯗꯣꯏꯅꯦ. ꯄꯩꯃꯤꯌꯣꯟꯅ. ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ. ꯄꯨꯡꯁꯨ ꯊꯦꯡꯕꯅꯦ. ꯀꯣꯆꯤꯡ ꯆꯠꯄꯗ ꯂꯥꯛꯄꯅꯦ. ꯊꯥꯖꯅ. ꯅꯕꯨꯡꯁꯤꯡꯅ ꯉꯥꯡꯕꯕꯨ ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯦ. ꯅꯪ ꯕꯕꯥꯁꯨ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ. ꯈꯪꯗꯦ ꯅꯕꯨꯡꯁꯤꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯇꯧꯔꯨꯅꯨ ꯍꯥꯏꯕꯁꯤꯗ ꯏꯃꯥꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯕꯅꯤ. ꯏꯃꯥ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯗꯤ? ꯃꯤꯐꯠꯇꯁꯤꯡꯗꯣ ꯐꯍꯟꯁꯤ ꯏꯃꯥ. ꯁꯥꯌꯣꯟꯅ. ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯋꯥꯊꯤ ꯉꯥꯡꯉꯛꯀꯅꯨ. ꯀꯣꯆꯤꯡ ꯆꯠꯂꯤꯗꯣ ꯆꯠꯂꯨꯔꯣ. ꯄꯩꯃꯤꯌꯣꯟꯅ. ꯀ꯭ꯂꯥꯁ ꯌꯥꯎꯕꯤꯗꯕꯤꯗꯅꯦ ꯂꯥꯛꯄꯁꯦ. ꯃꯣꯏ ꯀꯥꯡꯕꯨꯗ ꯐꯍꯟꯅꯕ ꯏꯃꯥꯗ ꯍꯥꯏꯕꯅꯦ. ꯅꯊꯧ ꯅꯠꯇꯦ ꯀꯥꯔꯟ ꯉꯥꯡꯅꯨ. ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ. ꯏꯃꯥ ꯑꯁꯤꯅ ꯍꯥꯏꯕꯁꯦ ꯇꯥꯛꯀꯅꯨ. ꯑꯩ ꯃꯤꯁꯤꯡꯗꯣ ꯈꯪꯕꯅꯦ. ꯑꯩꯒ ꯐꯥꯕ ꯆꯠꯁꯤ ꯏꯃꯥ. ꯊꯥꯖꯅ. ꯁꯥꯌꯣꯟꯅ. ꯆꯠꯂꯣ ꯌꯥꯔꯦ ꯅꯪ ꯋꯥꯊꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤ. ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯄꯤꯒꯦꯀꯣ. ꯄꯨꯡꯁꯨ ꯊꯦꯡꯉꯤ. ꯐꯔꯦ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯊꯣꯏꯕꯤꯁꯨ. ꯍꯣꯏ ꯏꯃꯥ. ꯗꯗꯥ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ. ꯄꯩꯃꯤꯌꯣꯟ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ. ꯔꯥꯖꯅ. ꯏꯃꯥ ꯁꯤꯗꯤ ꯀꯩꯅꯣ? ꯇꯤꯐꯤꯟꯁꯦ ꯌꯥꯝ ꯆꯥꯎꯏ. ꯊꯥꯖꯅ. ꯀꯥꯎꯕꯨ ꯀꯥꯎꯏ ꯅꯆꯟꯈꯩꯅ ꯄꯨꯔꯛꯑꯝꯕꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯥꯎꯏꯅ ꯍꯥꯏꯔꯝꯕꯅꯤꯅꯦ. ꯅꯥꯎꯕ ꯇꯤꯐꯤꯟꯗꯣ ꯍꯥꯡꯗꯣꯛꯂꯤ. ꯁꯤꯗꯤ ꯆꯞ ꯆꯥꯔꯦ. ꯁꯥꯌꯣꯟ ꯅꯪꯗꯤ ꯅꯥꯕꯅꯤꯅ ꯆꯥꯕ ꯐꯠꯇꯦ ꯑꯗꯨꯅ ꯆꯥꯔꯨꯔꯅꯨ ꯑꯩꯈꯣꯏ ꯂꯧꯈꯠꯂꯒꯦ. ꯁꯥꯌꯣꯟꯅ. ꯅꯃꯥꯏ ꯅꯦꯠꯅꯤ. ꯑꯩꯒꯤꯅꯦ ꯄꯨꯔꯛꯑꯒ ꯅꯣꯏ ꯆꯥꯒꯦ ꯀꯥꯏꯅ ꯈꯨꯄꯥꯛ ꯆꯥꯅꯤ. ꯔꯥꯖꯅ. ꯍꯣꯏꯗ ꯆꯥꯖꯧꯗ ꯀꯩꯁꯨ ꯆꯥꯕꯤꯔꯣꯏ ꯏꯇꯩꯃꯒꯤꯗꯣ. ꯊꯥꯖꯅ. ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯥꯌꯣꯟꯅ. ꯑꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯗꯣ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯗꯨ ꯌꯥꯒꯗ꯭ꯔꯣ?
ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯊꯨꯕꯒꯤ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯣ